ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯈꯥꯡꯉꯒ ꯂꯩꯗꯣꯏꯅꯣ? Lema, ini le. Hai bem tuan. Lau ni amta. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯅꯈꯣꯏ ꯑꯅꯤ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯃꯥꯖꯁꯤꯅ ꯁꯣꯏꯗꯅ ꯈꯪꯈꯤꯅꯤꯌꯦ. ꯍꯦ, ꯑꯆꯨꯝꯕꯗꯤꯅꯦ ꯅꯨꯃꯤꯠꯀꯨꯝꯕꯅꯤ. ꯅꯨꯃꯤꯠꯀꯤ ꯃꯃꯥꯡꯗꯕꯨ ꯑꯔꯥꯟꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯅꯣ? ꯏꯅꯦ, ꯉꯁꯤꯒꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅ ꯎꯔꯝꯒꯅꯤ? ꯏꯅꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯏꯅꯦ. ꯑꯩ ꯈꯥꯡꯕ ꯉꯝꯗꯦ. ꯁꯃꯥꯖꯁꯤꯅꯅꯦ ꯂꯧꯅꯤꯡꯕꯈꯩ ꯂꯧꯖꯁꯅꯨ. ꯎꯅꯤꯡꯕꯈꯩ ꯎꯖꯁꯅꯨ. ꯅꯪꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯗꯨꯗꯅꯦ ꯂꯥꯟꯅ ꯁꯨꯡꯊꯥꯡ ꯊꯥꯡꯉꯨꯅꯨ. ꯀꯅꯥꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯀꯣ. ꯍꯥꯏꯕꯦꯝꯇꯣ, ꯅꯆꯦꯒ ꯆꯪꯃꯤꯟꯅꯔꯛꯑꯣꯀꯣ. ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯃꯒꯦ. ꯂꯥꯛꯑꯣꯀꯣ, ꯂꯥꯛꯑꯣꯀꯣ. 이제 깎아놓 그 상례시디 라오 상스라오 통항호, 통항호 해보네. 통항호! 하, 통항호 야들한테 누가 이렇게? 이모, 까이. 안, 지토로. 지토로 해보네. 나사니 밥 비붕엄드래. 시대 토로. 어림도 사실. 파이드 숨사시. 시대 사바야 로이. 아다 사가다. 자루. 인간우, 인간우. 자루. 제일라부터 나 토이 망그니. Masih. 다다, 제 남의 방어세. 다다, 제 남의 방어세. 다다, 다다나 우리 집은 가리노. 파리, 파리. Hai Paria, Pari. Hai Paria. Kaitorge ne dom pakali duba. Noi bajido. Akoi baji kaitorge. Sakhangdaba gaina nongmena kapameen he. Akoi baji ba. Hoine he. Baji! 파리, ꯀꯩꯗꯧꯔꯒꯦ? Lema, akoi baji do. Sakangdabasina nongmai kapalamne. 바지보. 파리, Sakinu aiko. 착해놓고. Nang chatpa yaro ye buo. Ne, ai miya baji ko tirgane. Baji lama jigo do ni ne. Lema, tado. Ngai ko ba. Ini hana mutta chatlukige. Pawdo, ini asengba ama laurukige. Adu noi ko na chatloi ba ko. Noi chatpa yade ba. Ne, akoi baji do. Hoi. Akoi baji do. 파리. Kakwanu se. Baji. Ini hoya asuk yamna leiri chidi.
เฮ้ยน้อยบุกขนาดอะไรกินเฮ้ยบีมตัวเฮ้ยไลมาเฮ้ยปารี ဒီမခိုင်တော်က ไอ้น่าเสียดีอะ လက်ရဲ့ เนี่ยเกดโรเก ปารีอะมาสักครั้งเดียวขนาดน่ะน้อยบุที่เขาวินเฮ้ย คุยงงเว้ย น้อยก็ได้แต่น้องสักครั้ง ลิมาลิมาลิมาโลจะชิโลเอ้ยgo 좀다ชิโลชิโล来口，见个喽！来口！ ลิมาจิเอาลูกจิโลลิมาจิโล呀！ ꯑꯩꯒꯤ ꯃꯤꯡ ꯂꯩꯃ ꯀꯧꯏ ꯅꯣꯡꯃ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯩꯒꯤ ꯌꯨꯝꯗ ꯅꯣꯡꯃꯩ ꯊꯝꯖꯟꯕꯤꯔꯝꯃꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯕꯦꯝꯃ ꯅꯪ ꯀꯔꯤꯝꯇ ꯄꯥꯛꯀꯅꯨ ꯏꯕꯨꯡꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯤꯆꯝꯅꯤ ꯃꯍꯥꯛꯄꯨ ꯌꯨꯝ ꯌꯧꯅꯅꯕ ꯅꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯤꯟꯒꯗꯕꯅꯤ ꯑꯩ ꯑꯍꯟꯒ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦꯀꯣ 넌 hꯧ직수 아생시 하이드래. 아이 강대. 까리게 강저봐. 나 토하동 많은 들거든. 아생마도 하여. 아생마도 하여.
어이, 넌 거기서 맡담 내려. 아생무도 하여 굴라이도 까이탐매. 누워 있다 알아비. 뭐지? 푹까 푹 드나봐. 마카타나 인트로케이션 자 찾아봐야 알아. 어이, 너 시들러. 나 자칠러. ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯅ ꯑꯅꯤꯃꯛ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯠꯈ꯭ꯔꯦꯗꯅ ꯃꯄꯥꯁꯨ ꯁꯤꯔꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯑꯕꯗꯤ ꯃꯁꯤꯅꯤ 마펌도 가야 돼. 마펌도 딱 하이버네. 마이코. 사이렌. ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯒ ꯌꯨꯝ ꯊꯪꯅꯅ ꯂꯩ ꯃꯥꯅ ꯂꯧꯅꯝ ꯇꯧꯔꯒ ꯑꯩꯕꯨꯅ ꯁꯩꯡꯖꯥ ꯃꯣꯜꯍꯟꯕ 어이. 자. 능 하툭 뜨는 능 하툭으로 아야 할로 아이 님들의 마시 아야 할로 지인이 자실아
चटली ऐना तिंखंगी लंबीदा तारी ऐना क्वांकी लंबा चटली ऐना तिंखंगी लंबीदा तारी ऐना Yamba, hanta ki misi se koi. Ikoi yam pain di yamba. Yamba na, asing baleba ki seba to miu emo ibir gadi. Mihar sigi, asing balang lalang jindo, amuta putuk piu yamba. Handaki misi asida, kaubi kupu amadi, gen kambu singsi, sauna seni hebse ekoi kampam tore. Ngasi nongmani ni sigi manungda, langla langjile do soidna khangmang amagani. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯁꯤꯟꯈ꯭ꯔꯒꯦ ꯐꯔꯦ ꯏꯌꯥꯝꯕ Sum lejahore. 야야야 가면 에이 चलो 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 चलो
ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯇꯝꯄꯥꯛ ꯂꯝꯗꯝ ꯌꯧꯔꯕꯅꯤꯅ ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯒꯅꯨ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯗꯅꯦ ꯁꯤꯡꯅꯔꯛꯄꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯊꯦꯡꯅꯒꯅꯤ ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛ ꯃꯔꯨꯞ ꯌꯨꯝ ꯌꯧꯅꯕ ꯑꯩꯈꯣꯏꯅ ꯊꯤꯡꯒꯅꯤ ꯊꯧꯕꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯦ ꯀꯔꯤꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯌꯨꯝ ꯐꯥꯎꯕ ꯁꯣꯏꯗꯅ ꯊꯤꯟꯒꯗꯕꯅꯤ ꯌꯥꯅꯤ ꯃꯔꯨꯞ ꯆꯠꯁꯦ ꯃꯔꯨꯞ ꯃꯥꯡ ꯊꯥꯕꯤꯔꯣ ꯃꯔꯨꯞ ꯍꯧꯖꯤꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣꯕ ꯃꯥꯅ ꯂꯩꯔꯝꯒꯗꯧꯔꯤꯁꯤꯕꯣ? 이놈아, 아이쇼, 야 파리나 아이기 윰도 레이라마가 마방 강대나 마키바세 아이 양나 뺀데 이놈아. 마나 레이람바다기 아이기 윰도. 백천능조 제기 가라 각비우고 마시디 싹싹싹싹. ꯅꯨꯡꯁꯤ ꯈꯔ ꯄꯣꯠꯅꯦ ꯏꯌꯥꯁꯦ ꯅꯪ ꯂꯩꯕꯗꯒꯤ ꯌꯨꯝꯁꯨ ꯁꯨꯅꯨ ꯍꯥꯏꯕꯤꯔꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯃꯣꯠꯅ ꯂꯩꯔꯝꯕꯗꯒꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯇꯅꯥꯟ ꯇꯅꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯅꯪꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ 네, 아두도 나한테 소문 나간다 해봐 장가제 아주 버전 잼들어 동네는 만능이 걸루스네 똑바로 먹네 배낭이 알바 카라디 각비우다 이마 카라디 각비요 이미 그다이데노 마나 레롱가다 우리 마치보 ꯑꯩꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯃꯪꯒꯣꯟꯖꯥꯎꯁꯨ ꯊꯤꯔꯤꯕꯅꯤ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯄꯥꯔꯤ ꯂꯥꯛꯑꯦ 파리야. ꯄꯥꯔꯤ 이따 이내기 붕어. 낭부 머펑 그다이도 살려보게. 파리야 낭보나 마카이 그다이데 낭부 레롱게 머펑 그다이도 살려보게. 제 하요. 낭기 나라이 박시원 통가 티크레다고. 파리야 낭보나 마카이 그다이데 레이루버게 하 낭보 그다이데 레이루버게 이거 장가지. ꯀꯌꯥꯝ ꯊꯤ ꯁꯣꯛꯀꯦꯁꯤ 신나까이 한 피는 쇼이바. 나한테 그다이데 쇼게바. kaysa tawdi ini ay kaysa tawdi 수라스 난 그다음에 돌아게 왕이 왜 그럼? 그냥 하이드고 헤이! 낸디 머루 마티에 샤니사! 난 쉬고 안 나와 얘네들아 뿌리막이 올폼세 나오네 이네 낭네! 수라스 하, 그다이다. 수라스 그리기노 당나 마법 보리세 파디에게 다 모이길랬네
ꯁꯨꯔꯦꯁ 파리 파리 아이고 파리 파리 ꯑꯩ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯆꯥꯎꯗꯦ ꯃꯁꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯦ 이마 이마오 통항어 ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯀꯩꯅꯣ 이붕어 ꯅꯪꯅ ꯇꯧꯔꯛꯏꯁꯤꯕꯨ ꯀꯩꯅꯣ 이마 ꯅꯆꯥ 뭐하노 ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ Mama, नचानिपादुबु ज्ञान तान तुमहौरब्रो tumhaure नहा ओइरिङै हाइबसिदि अफबत खंगदबन नुंसिब हाइबसे याम लोबजाने मसिना मी अमगी पुंसिबु सेमी अदुगा करिगुम मतमदसु मी अमगी पुंसिबु मंगहले अदुना अखोइगिदि इसासु मतंदनिदो पुनमक अखोइनि चंगदुना फनबसिन बताबनी baba sa lejare पिरो पिरो नचानुपादी हौगल हौरब्रा hogat kharabane अदुदि मा आई नांतंग त लाओयो hoi ibungo noi pabungna wari imta sajeye hoi ma abo aibu kabibu फमो फमो You see, life is bottled to the course of inspire and death. Mase Rabindranath Tagore na hairami. Haibadi punchi khongchati ningba kaiba.
ꯑꯋꯥꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯊꯣꯡꯖꯤꯟꯗ ꯆꯪꯉꯤ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯦꯡꯂꯕ ꯋꯥꯍꯟꯊꯣꯛꯄꯨ ꯑꯥꯔꯊ ꯂꯥꯟꯅ ꯍꯟꯈꯤꯕꯗꯤ ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯃꯗꯨꯗꯤ ꯊꯃꯣꯏ ꯄꯤꯛꯄꯒꯤ ꯋꯥꯅꯤꯅꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯃꯆꯥꯅ ꯆꯥꯃꯔꯛ ꯍꯟꯅ ꯂꯥꯟꯈ꯭ꯔꯕꯁꯨ ꯆꯥꯃꯔꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕ ꯅꯪꯅ ꯈꯪꯖꯤꯟꯕ ꯐꯩ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯅꯪꯅ ꯇꯥꯕꯤꯒꯗꯕ ꯂꯩꯇꯦ ꯃꯄꯣꯛ ꯊꯤꯔꯕꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯏꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯋꯥꯅ ꯍꯤꯡꯖꯕ ꯇꯥꯕꯅꯤ ꯑꯗꯨꯛ ꯂꯅꯨꯝ ꯇꯧꯕ ꯅꯪ ꯁꯥꯖꯠ ꯍꯦ ꯁꯥꯖꯠꯇꯨꯅꯅꯦ 나쁜 노릇하는 뿌리고 난 랍쳤어 누구세요? 누구세요 하시네 앵무새 보고 나고 너 밤에 보세요 어떻게 했대? 나 꼭지면 해보세요 이제 진짜 하기는 꺼이네 수란 나긴 하지만 나 아동나 하이방한 봐봐 pai ꯏꯁꯣꯔ ꯂꯩꯔꯤꯗꯅ ꯃꯇꯝꯗꯣ ꯅꯍꯥꯛꯅ ꯉꯥꯏꯕ ꯉꯝꯃꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡ ꯃꯃꯩ ꯑꯃꯗ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯊꯥꯡꯈꯣꯏ ꯑꯣꯟꯈ꯭ꯔꯁꯅꯨ 에이! 아니 가서 내가 뛰 가봐 빨리 좀 들어와요 빨리 좀 들어와요 오고 아니 가 있네 하시네 ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯋꯥ ꯉꯥꯡꯅꯒꯗꯒꯤꯗ ꯇꯧ ꯂꯩ ꯑꯁ ꯏꯅꯦ ꯉꯥꯡꯅꯤꯡ ꯉꯥꯡꯉꯁꯨꯅꯨ ꯍꯌꯦꯡ ꯋꯥꯔꯒ ꯑꯗꯨꯝ ꯇꯣꯛꯆꯈꯤꯅꯤ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗ ꯇꯥꯔꯤꯕ ꯗꯁꯥ ꯁꯨꯃꯥꯏꯅ ꯃꯈꯣꯏꯗꯁꯨ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯏꯅꯦꯅꯦ ꯏꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯦ ꯑꯩ ꯈꯪꯗꯦ ꯍꯥꯏꯐꯝ ꯈꯪꯗꯦ 어떻게 너무 더워 난 사졌 헤이 사졌도는네 나쁜 노릇하는 뿌리고 난 랍쳤어 누구세요? 누구세요 하시네 ꯐꯔꯦꯅꯦ ꯑꯩ ꯑꯃ ꯆꯠꯂꯒ ꯊꯤꯔꯨꯏꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯏꯅꯦꯁꯨꯅꯦ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ ꯏꯁꯤꯡꯒ ꯈꯖꯤꯛꯇ ꯁꯣꯛꯎꯈꯤꯒꯦ ꯃꯦꯃꯥ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕ ꯄꯥꯔꯤ ꯉꯟꯗꯅꯝꯀꯣ ꯄꯥꯔꯤ ꯊꯤꯔꯨꯈꯤꯒꯦ ꯍꯣꯏ ꯅꯈꯣꯏꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ
ꯕꯦꯝꯃ ꯀꯗꯥꯏꯗꯅꯣ ꯃꯥ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? 파리, 파리, 레이무도, ꯏꯃ ꯀꯩꯗꯧꯔꯒꯦ? 레이무도, 후토래 파리. ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯅꯪꯒꯤ ꯄꯥꯉꯣꯁꯦ ꯃꯌꯥꯝ ꯒꯥꯔꯤꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯃꯨꯛꯇ ꯀꯧꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯅꯥꯔꯕ. ꯅꯪꯒꯤ ꯄꯥꯉꯣꯁꯦ ꯑꯩꯗꯤꯅꯦ ꯀꯂꯛ ꯍꯤꯞꯄꯦꯗꯣ. ꯃꯁꯤꯗ ꯏꯃꯥ ꯏꯆꯥꯗꯅꯦ ꯂꯩꯔꯤꯁꯦ. ꯁꯦ ꯅꯪꯒꯤ ꯄꯥꯉꯣ. ꯄꯥꯔꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗꯦ. ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯅꯥꯔꯕ. ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯅꯥꯔꯕ. ꯄꯥꯔꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗꯦ. 파리, 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 늦게 들어게, 파리. 파리. ꯀꯩꯅꯣꯝꯇ ꯀꯩꯗꯧꯕꯤꯌꯣꯒꯦ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯒ ꯂꯩꯁꯥꯕꯤꯒ ꯍꯨꯊꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄ. ꯍꯥ? ꯕꯦꯝꯃ, ꯕꯦꯝꯃꯣ. 하, 호스피탈다. 까리 호스피탈라노. ꯄꯥꯕꯨꯡ ꯑꯩ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯂꯩ ꯄꯥꯕꯨꯡ. 그대로게 넌 그대로게. ꯂꯩꯃꯒ ꯄꯥꯔꯤꯒꯗꯣ ꯍꯨ ꯊꯛꯑꯦꯅ ꯄꯨꯈꯠꯂꯦ. 그리야. 레이머가 파리가 후퇴해봐. 뭐니 후지바오 시드리보. ꯄꯥꯕꯨꯡ ꯃꯈꯣꯏꯅꯤꯒꯤ ꯃꯔꯥꯜ ꯂꯩꯔꯝꯗ꯭ꯔꯦ. 그리야. ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ. ꯅꯆꯥ ꯀꯨꯟ ꯇꯝꯖꯒꯦ. ꯁꯦꯟ ꯈꯔ ꯄꯨꯔꯒ ꯍꯧꯖꯤꯛꯇ ꯂꯥꯛꯄꯤꯌꯨꯀꯣ ꯄꯥꯕꯨꯡ.
ꯂꯩꯕ ꯃꯈꯣꯏꯅꯤꯒꯤ ꯃꯔꯝ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯤꯔꯒꯦ ꯅꯪ ꯍꯧꯖꯤꯛ ꯑꯝꯇ ꯂꯥꯛꯑꯣ 파리야, 파리, 파리, 파리. 낭이 나라의 복시 온통을 티크레드고 제 허골로세 파리. 까나 레게나 코이바 묵다 라오. 파리, 이게 파리. 파리 세 민방오바 파리 레이마 카이노 노이도 있으보 레이마 파리, 파리. 허골로세 니나 거우리세 고모세. 파리! 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 허글로 파리! 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 안 그래 미련도 봐 안 그래 수라스 파리 세 민방오바 파리 세 파리! 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 허글로 파리! 허글로 파리! 밑방어 파리! 밑방어 파리! 파리! 파리 허글로 파리! 파리 dokter, sebentar. मान सिदम कब ले मैंने आई ngसाई कुछ थी हुई नहीं लो जस्ट लो ऐसा लोय आई हिदाक ले बथोले नहीं लो को आई चलो मगे 이모아 방어 감동래 파리지 이봉아, 나 고술라에다나. 이제래 이모아 넌 감동이기 파리야 이사 파레드나 siya mapanda warim ta